ꯍꯥꯏꯕꯗ ꯆꯦꯅꯦꯟ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯥꯎ ꯑꯃ ꯄꯨ ꯂꯥꯛꯏꯅꯦ ꯉꯁꯤ ꯑꯩꯒꯤꯁꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯊꯤꯕ ꯄꯥꯈꯪꯁꯤꯡꯁꯦ ꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯃꯈꯜ ꯑꯃꯅꯦꯕ ꯑꯩ ꯉꯁꯤ ꯄꯣꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤ ꯑꯅꯧꯕ ꯁꯔꯚꯦ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯅ ꯅꯨꯄꯥ ꯄꯥꯝꯕꯁꯦ ꯃꯁꯛ ꯌꯦꯡꯉꯒ ꯄꯥꯝꯕ ꯅꯠꯇꯦꯌꯦ ꯅꯨꯄꯤꯅ ꯅꯨꯄꯥ ꯄꯥꯝꯕꯁꯦ ꯃꯁꯛ ꯌꯦꯡꯉꯒ ꯄꯥꯝꯕ ꯅꯠꯇꯦꯌꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯅ ꯅꯨꯄꯥ ꯃꯁꯛ ꯊꯤꯕꯁꯦ ꯑꯁꯤꯁꯨ ꯑꯌꯥꯝꯕꯅ ꯈꯜꯂꯦꯌꯦ ꯑꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯀꯧꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯁꯔꯚꯦ ꯍꯥꯏꯕꯗꯤ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜ ꯁꯥꯏꯠꯀꯤ ꯁꯔꯚꯦ ꯑꯗꯨꯒꯨꯝꯕ ꯁꯔꯚꯦ ꯑꯃꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯈꯟꯕꯁꯤꯒ ꯅꯨꯄꯤꯅ ꯅꯨꯄꯥ ꯈꯟꯕꯁꯤꯒ ꯃꯁꯤ ꯑꯅꯤꯁꯤꯒꯤ ꯔꯤꯖꯜ ꯀꯝꯄꯦꯔꯤꯇꯤভ ꯇꯧꯔ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤꯅ ꯅꯨꯄꯥ ꯈꯟꯕꯁꯦ ꯃꯁꯤꯗ ꯈꯜꯂꯤꯕ ꯍꯦꯟꯁꯝ ꯑꯣꯏꯕ ꯃꯤꯁꯤꯡꯗꯨꯗꯤ ꯇꯣꯛꯑꯒ ꯃꯁꯛ ꯊꯤꯕ ꯅꯨꯄꯥ ꯉꯥꯛꯇ ꯈꯜꯂꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯅꯨꯄꯤ ꯈꯜꯍꯟꯕ ꯃꯇꯝꯗꯗꯤ ꯃꯁꯛ ꯐꯖꯕ ꯉꯥꯛꯇ ꯈꯜꯂꯦ ꯑꯗꯣ ꯁꯤꯒꯤ ꯔꯦꯁꯤꯌꯣꯁꯦ ꯅꯨꯄꯤꯅ ꯈꯟꯕꯅꯃꯁꯛ ꯊꯤꯕ ꯉꯥꯛꯇ 3 ꯈꯜꯂꯦ ꯅꯨꯄꯥꯅ ꯈꯟꯕꯅ ꯃꯁꯛ ꯐꯖꯕ ꯉꯥꯛꯇ 30 ꯈꯜꯂꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯃꯗꯨꯒꯤ ꯁꯔꯚꯦꯗꯨꯗ ꯎꯠꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯃꯁꯛ ꯊꯤꯕ ꯑꯩꯈꯣꯏꯒꯨꯝꯕ ꯃꯁꯛ ꯊꯤꯕ ꯑꯩꯕꯨꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯃꯁꯛ ꯊꯤꯕ ꯄꯥꯈꯪ ꯑꯣꯏꯔꯤꯕꯁꯤꯡꯅꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯔꯦꯀꯣ ꯃꯈꯥ ꯇꯥꯅ ꯁꯛ ꯊꯤꯕ ꯃꯌꯥꯝꯒꯤ ꯁꯛ ꯊꯤꯕ ꯃꯤꯁꯤꯡꯒꯤ ꯁꯛ ꯐꯖꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯇꯩ ꯃꯐꯝ ꯀꯌꯥꯗꯁꯨ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯊꯥꯡ ꯊꯥꯕꯤ ꯂꯦꯟꯕꯤ ꯀꯛꯄꯤ ꯁꯦꯝꯗꯣꯛꯄꯤ ꯃꯁꯤ ꯀꯜꯆꯔ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯛꯑꯦꯕ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯄꯣꯔꯛꯏꯕ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯁꯛ ꯊꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯛ ꯊꯤꯕ ꯃꯌꯥꯝ ꯈꯤꯇꯪ ꯐꯖꯊꯣꯛꯄ ꯌꯥꯅꯕ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯗ꯭ꯔꯁꯨ ꯊꯥꯡꯅ ꯂꯦꯟꯗ꯭ꯔꯁꯨ ꯀꯛꯇ꯭ꯔꯁꯨ ꯌꯥꯕ ꯃꯑꯣꯡꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯖꯔꯛꯄꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯛ ꯊꯤꯕꯒꯤ ꯍꯔꯥꯎꯕ ꯄꯥꯎꯗꯨꯗꯤ ꯑꯩꯅ ꯇꯝꯃꯦ ꯑꯗꯨꯒ ꯁꯛ ꯊꯤꯕꯗꯨ ꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯌꯥꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯁꯣꯂꯨꯁꯟꯁꯨ ꯑꯩꯅꯉꯁꯤ ꯄꯨꯖꯔꯛꯄꯅꯤ ꯁꯣꯂꯨꯁꯟꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯁꯨꯞꯅꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯃꯆꯥ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯔꯨꯇꯤꯟꯗ ꯁꯦꯝꯒꯗꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯣꯗꯤ ꯖꯤꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯣꯗꯤ ꯖꯤꯝ ꯁꯥꯟꯅꯔꯒ ꯕꯣꯗꯤ ꯁꯦꯝꯃꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯀꯤ ꯁꯇ꯭ꯔꯛꯆꯔꯁꯤꯁꯨ ꯅꯨꯡꯇꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯍꯜꯂꯒ ꯑꯩꯈꯣꯏꯅ ꯐꯦꯁꯀꯤ ꯁꯇ꯭ꯔꯛꯆꯔꯁꯤꯁꯨ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯤ ꯋꯤꯡ ꯀꯧꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯦꯕꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯌꯥꯝꯅ ꯑꯔꯤꯕ ꯄ꯭ꯔꯣꯁꯦꯁꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯗꯕꯒꯤ ꯈꯪꯅꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯇꯩꯗꯤ ꯈꯪꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯃꯤ ꯋꯤꯡ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦ ꯃꯅꯨꯡꯗ ꯀꯣꯟꯁꯤꯜꯂꯒ ꯁꯥꯟꯅꯕꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯁꯤꯁꯦ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯁꯨꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯖꯣ ꯂꯥꯏꯟ ꯑꯗꯒꯤ ꯅꯥꯇꯣꯟ ꯁꯥꯡꯕ ꯇꯦꯟꯕ ꯑꯃ ꯁꯤ ꯃꯌꯥꯝꯁꯦ ꯖꯣ ꯂꯥꯏꯟꯒꯤ ꯁꯇ꯭ꯔꯛꯆꯔꯁꯦ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯁꯦ ꯈꯤꯇꯪ ꯑꯣꯜꯍꯟꯕ ꯐꯖꯍꯟꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯄ꯭ꯔꯨꯞ ꯇꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯛꯁꯔꯁꯥꯏꯖ ꯃꯈꯜ ꯑꯃꯅꯦꯕ ꯃꯤ ꯋꯤꯡ ꯑꯗꯣ ꯒꯨꯒꯜꯗꯁꯨ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯤ ꯋꯤꯡ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯈꯪꯕꯤꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯇꯧꯔꯒꯗꯤ ꯁꯛ ꯌꯥꯝꯅ ꯊꯤꯔꯝꯕ ꯑꯗꯨꯒ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯁꯨ ꯈꯤꯇꯪ ꯐꯖꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯅ ꯄ꯭ꯔꯨꯞ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯛꯁꯔꯁꯥꯏꯖ ꯃꯈꯜ ꯑꯃꯅꯤ ꯃꯗꯨꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯛ ꯊꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯟꯖꯔꯝꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯤꯅ ꯄꯥꯝꯃꯤꯁꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯅ ꯄꯥꯝꯃꯤꯁꯤ ꯃꯁꯛ fazaba nupadu natteba nupi masak fazaba na pamisi magidamukta khangadaba mabu luna tawgadaba aduga mabu respect tawgadaba aduga mayam maraktagi mathawna laiba nupaduneba nupina khallise aina haiba natteko masigi quack quack haiba Bangalore gi survey online platform amada sinakiba survey amagi matungina sugumba result asi lai haibagi matungina aina mayamdasu haijabani Masida mayamgi kari mot lay kari tawna phai nupina nupa masak thiba pame haibasi yaningi amasung yaningde video da comment tawbiramo aduga yaningdaba layraga di adongi mot kari lege haibadasu video sida comment tawbiramo video si fawa yengbiragadi domna adongi imabu nungsiragadi domna Manipur bu nungsiragadi video subscribe tawbiramu adomna Manipur bu ansi haragadi video like tawbiramu aduga adomna Manipur gi culture nga aga thamsi haragadi video ayamda share tawbiramu. So that's all for today. We'll see you again in the next video. Bye.